Julie hik hik lau kai kap tuna leirambadudadi nupadu ngakna. Julie pakhana kaidorabano khanna jansilai. Nang kaidorage? Ha. Hujung nupa ma thokridu kanano. Mana nangonda kaidormino. Hairo. Julie khomde hik hik aduma kap tuna leiri. Nupadu so Julie gi matau sida purena aranba chatlamgadra haina chingnare. Nang nupaduna haninglibadu Julie bhabtai. Khomdragadi maso lanba tahurani khanna. Nate. Mana ingonda khamta toramde. Aduga nangna karige? Rupes. Ai tumina pothaba pam. Ai bumukta pothahalu. Somda purena phingna thokhibaduda henba sukari tawrabana khanna tanaraklami. Adubu nungsit ki mang thana purena chatkibana puren butanaba phangde. Puren gi mataw aduda tanarakliba marup aniduda hanglei. Miraba, James, puren sa kaidawrage? Mana kau bungang butada kai chakri sa kaigino? Mairabana khumlei. Ai su khangdi kaigino do. Samlakpa wari amadi mairaba hembada liraklami. Wari do tarabu mataw. Isu Julie ne dum tarokani haibadi khaludabani. Farase. Mayang pulibududa ngakdang leiruse. Kono fajana wari dawrase. Kari thada lauge mera thada laksira fairin thada laura borbaton ngaijeri. Mangol da thedliba mingsala to da yengna isai ga sungangli muktado. Mamai do imunglom da hairab amukon selaklaga. Hey, tari bren hey, nupi, nang buta bro. Oh tare. Mikhubi do mapalda phingna chanthore. Kai hai ki tamo, ai kaubi babo. Ai thaba madu chaluge dawgani. Nangonda rupa lising amaga leiragadi amta pirawune. Ai gidi mata leitre kamai dawni sidia. Leiroi nangdi. Aina bangagadi ne nang nongta leiroi dabani. Haima, leitaba sibu aina ro. Leiba kandadi ai sadum piridana. Ai dewju thabuk chathoga dawre. Selam ta paidana kamai chalo haibano. Ha. Kanadagino hangaga amta yam thuna piro. Kanadagino ne aina uja khangaga pidoi sibo. Liklai do thongalomdagi insang napi leiduna changle. Muktaga mikhubi gado ngangkhatnaduna leirambaduda inamcha kaidawrage? Honoi kaka sei thabak chatki selfie usini aina leite haibadubu kadaidagino hangaga thiru oi hawjak paibu kanadano bahangudoi sibo. As adugibo aingonda ko hangasu yabado kaka ge sel dubu kayano lising amakaktanida aingonda yawri kaka. Liklai magi khutta pairiba handbag macha adudagi changa chatpeni lauthoraklaga muktada pire. Kaka sei mukta supiraklibudu lauseli. Kaka paisa leibaga nangi sel simuk singe ko. Kai singdoino kaka singdrase yani. Pare adudi aitaba mukcha tholukhige. Mukta chatkibaga mikhubina. Liklai sida phamulauni nangbo inomchaga wari imta sasi. Kai wari no inomcha nahan laamba noi tamo henbagi mamado mana nangsi mamawai pami na tatana hairine. Ado nangbu kari khalige? Inomchagi wakhaldadi nang noi tamo henbada leibana yam nungaini haina khaliko. Inomcha tamo henbagai ga yengnabadadi thakyam khetnaida. Aidi dikpasu chade. Amaramda tamo henbadi yam chamba. Aibasu machalamakum khanjabani. Ai ta khetnaba khenadabadi amta lapna thamgro. Inamadu yam phaba mini. Adugumada thoina tukatuki thiba minate. Yengoi yumpan bahaibase leiriba yumadugi miyo yamadi nangina puroibu oigadawribadugi gundo madu khangba yamna darkaroi. Nakhoi tamo henbo higidi mapasu leikhidri. Inamaga maga khaktani leiribado. Inamadu so mabung mapau yam phaba mini. Ibungo hembasis adumangai yam phaba nisa pasa chadaba miyoini. Machin manaw ani subasu nate yam nungaina leiba yaiko. Inamchana silibase nangi phanabani. Hayeng thoibase nangna sembada khut changoi. Ibungo henbana dom semkhidawba leirabani ne. Ai namcha inamchana sunbiribase aigidi laibak yam phabani. Ado inamcha
ꯇꯥꯃꯣ ꯍꯦꯟꯕꯒꯩꯒ ꯈꯪꯅꯔꯒꯁꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜꯁꯨ ꯈꯪꯅꯗ꯭ꯔꯤ ꯍꯣꯏ ꯇꯥꯃꯣ ꯍꯦꯟꯕꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ ꯑꯩꯒꯤ ꯏꯇꯤꯡꯁꯨ ꯌꯥꯝ ꯄꯥꯡꯉꯤ ꯑꯗ ꯀꯩꯗꯧꯔꯕ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯀꯅꯥꯃꯨꯛ ꯄꯥꯝꯃꯤꯅꯣ ꯏꯅꯝꯆꯥ ꯇꯥꯃꯣ ꯍꯦꯟꯕꯒꯤꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯈꯟꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯏꯅꯝꯆꯥ ꯑꯗꯨꯅ ꯏꯅꯝꯆꯥ ꯑꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯗꯣ ꯇꯥꯃꯣ ꯍꯦꯟꯕꯒꯤ ꯋꯥꯁꯨ ꯍꯥꯟꯅ ꯇꯥꯕꯤꯈꯣ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ ꯑꯩꯅꯦ ꯏꯅꯝ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯒꯦ ꯑꯗꯣ ꯅꯪ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯤꯛꯂꯥꯏꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯃꯤꯈꯨꯕꯤꯁꯨ ꯅꯣꯛꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯏꯆꯦꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯍꯔꯥꯎꯖꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯅꯪꯕꯨ ꯂꯨꯄꯥ 100ꯗꯒꯤ ꯍꯦꯜꯂꯤꯕ꯭ꯔꯣ ꯂꯩꯔꯤ ꯏꯅꯝꯆꯥ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ 100ꯗꯣ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯆꯤꯟꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯤꯛꯂꯥꯏ ꯕꯦꯛꯇꯒꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨꯀꯣ ꯏꯅꯝꯆꯥ ꯍꯌꯦꯡ ꯑꯣꯏꯅ ꯅꯥꯖꯁꯅꯤ ꯆꯥꯗ꯭ꯔꯦꯗ ꯅꯣꯡꯃꯗ ꯃꯇꯞ 4 ꯈꯛꯇꯪꯅꯤ ꯍꯜꯂꯕꯅꯤ ꯌꯥꯝꯅ ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯈꯤꯒꯦ ꯅꯪ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯏꯅꯝꯆꯥ ꯃꯤꯈꯨꯕꯤꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯊꯣꯏꯕꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯆꯦ ꯀꯩ ꯍꯥꯏꯒꯦ ꯆꯦꯅ ꯄꯩꯁꯥ ꯁꯨꯝ ꯄꯤꯕꯗꯒꯤ ꯏꯅꯝꯆꯥ ꯀꯀꯥꯒꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯇꯦꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯂꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯁꯨ ꯂꯩꯇ ꯇꯧꯔꯤꯅꯤ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯂꯧꯔꯣꯏꯗ ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏꯗꯕꯅꯤ ꯃꯁꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯅꯝꯆꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯑꯗꯨ ꯆꯦ ꯁ꯭ꯀꯨꯜꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯆꯍꯤ ꯃꯥꯡꯕꯁꯨ ꯄꯥꯝꯃꯣꯏ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯊꯣꯏꯕ ꯃꯥꯡꯉꯁꯨ ꯃꯥꯡꯅ ꯍꯟꯗꯛ ꯆꯍꯤꯁꯤꯃꯗꯤ ꯂꯦꯞꯄꯒ ꯃꯊꯪꯗꯒꯤ ꯐꯖꯅ ꯍꯣꯠꯅꯔꯣ ꯍꯣꯏ ꯆꯦ ꯌꯥꯗ꯭ꯔꯒꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯅꯪ ꯍꯣꯏ ꯆꯦ ꯐꯔꯦ ꯆꯦꯁꯨ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯆꯦꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯊꯣꯏꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯦꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯋꯥꯖꯔꯦꯀꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯏꯆꯦꯁꯤꯕꯨ ꯑꯁꯨꯝ ꯅꯤꯡꯍꯟꯈꯤꯗꯣꯏꯅꯣ ꯑꯩꯁꯨ ꯆꯥꯎꯔꯦ ꯑꯐ ꯐꯠꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯈꯪꯉꯤ ꯁꯨꯝꯅ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯁꯨ ꯆꯦꯒꯤ ꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯩ ꯄꯥꯡꯉꯒꯦ ꯊꯧꯕꯒ ꯑꯔꯨꯕꯤꯒꯗꯣ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥ ꯈꯟꯅꯔꯤ ꯊꯧꯕꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯍꯟꯗꯛ ꯃꯔꯛ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯀꯅꯥꯏ ꯋꯥꯈꯜꯗꯅꯣꯅꯦ ꯑꯗꯨꯗꯤ ꯃꯥ ꯃꯁꯥ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯈꯪꯅꯤ ꯍꯥꯏꯒꯦꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯖꯨꯂꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟ ꯍꯦꯝꯕꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡꯗ ꯂꯥꯛꯏ ꯀꯥꯏꯅ ꯇꯥꯏ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯝꯁꯨ ꯉꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏꯗꯣ ꯀꯩꯝꯇ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯋꯥꯏꯁꯟꯅ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯇꯥꯃꯣꯆꯧ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕ ꯊꯧꯕ ꯑꯃꯗꯤ ꯑꯔꯨꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯣꯡ ꯂꯩꯔꯤꯕꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯄꯨꯔꯦꯟꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯀꯩ ꯂꯩꯔꯦ ꯇꯣꯝꯕ ꯆꯪꯉꯨ ꯄꯨꯔꯦꯟꯁꯨ ꯆꯪꯉꯛꯏ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯪꯕꯣ ꯄꯨꯔꯦꯟ ꯑꯔꯨꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯗ ꯑꯩ ꯋꯥ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯑꯔꯨꯕꯤꯒ ꯊꯧꯕꯒꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯔꯨꯕꯤꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯇꯣꯝꯕ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯃꯔꯥꯜ ꯂꯩꯕ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯑꯩꯅ ꯃꯤꯒꯤ ꯆꯈꯥꯎꯕꯨꯁꯨ ꯊꯥꯗꯠꯄꯤꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯈꯪꯂꯛꯄꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯐꯝꯗ ꯍꯥꯏꯖꯒꯦꯅ ꯆꯦꯜꯂꯨꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯇꯣꯝꯕ ꯏꯇꯩꯃꯗꯤ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯏꯇꯩꯃꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯝꯃꯨꯁꯦ ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯌꯥꯎꯔꯝꯕ ꯂꯤꯛꯂꯥꯏꯗꯣ ꯃꯥꯒꯤ ꯃꯔꯝꯗꯅꯤ ꯑꯩꯅ ꯐꯠꯇꯅ ꯂꯥꯟꯅ ꯈꯜꯂꯨꯕꯒꯤ ꯇꯥꯃꯣꯆꯧꯒ ꯂꯤꯛꯂꯥꯏꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯨꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯇꯩꯃ ꯑꯃꯗꯤ ꯏꯃꯥꯗ ꯍꯦꯟꯖꯤꯟꯅ ꯇꯝꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯏꯇꯩꯃ ꯍꯣꯏꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯩꯅꯣ ꯈꯔ ꯄꯉꯥꯡꯗ ꯉꯥꯡꯁꯛꯇꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯏꯇꯩꯃ ꯍꯣꯏ ꯄꯨꯂꯞ ꯆꯠꯂꯒ ꯂꯤꯛꯂꯥꯏꯗꯨ ꯁꯦꯡꯗꯣꯛꯄ ꯅꯠꯇ꯭ꯔꯣ
ꯃꯥꯅꯤ ꯏꯇꯩꯃ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯣ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯁꯧ ꯂꯣꯜꯂꯝꯃꯤ ꯑꯔꯨꯕꯤ ꯊꯧꯕ ꯉꯛꯅ ꯌꯦꯡꯅꯤ ꯄꯨꯔꯦꯟ ꯃꯈꯥ ꯇꯥꯏ ꯇꯥꯃꯣꯆꯧ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯐꯝ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯥꯃꯣꯆꯧ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤꯗ ꯐꯦꯛꯇ꯭ꯔꯤꯗꯅꯤ ꯍꯦꯝꯕꯗꯨ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯂꯤꯛꯂꯥꯏꯁꯨ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯇꯥꯃꯣ ꯌꯥꯔꯦ ꯐꯝꯃꯨ ꯂꯤꯛꯂꯥꯏꯁꯨ ꯐꯝꯊꯩ ꯍꯦꯝꯕꯁꯨ ꯆꯦꯌꯔꯗꯨꯗ ꯐꯝꯊꯩ ꯅꯍꯥꯟ ꯈꯣꯡꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯇꯧꯔꯝꯕꯗꯣ ꯉꯁꯤ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯇꯥꯃꯣ ꯄꯔ ꯄꯦꯀꯦꯠ ꯑꯃꯒꯤꯗꯤ 80 ꯈꯛ ꯁꯥꯈꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯊꯣꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯊꯣꯏꯕꯗꯣ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯁꯦꯅ ꯈꯜꯂꯤ ꯑꯗꯨꯗ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯗꯨꯁꯨ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ ꯇꯥꯃꯣ ꯃꯗꯨꯒꯤꯗꯤ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯗꯨꯒꯤ ꯈꯟꯕꯗ ꯋꯥꯔꯤꯕꯅꯤ ꯇꯥꯃꯣꯅ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯁꯤꯟꯕꯤꯕ ꯈꯨꯗꯤꯡꯗꯣ ꯅꯠꯇ꯭ꯔ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯏꯃꯥꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯇꯧꯅꯕ ꯍꯦꯝꯕꯒꯤ ꯋꯥꯗꯨꯗ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯀꯣꯛꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯣꯏ ꯇꯥꯃꯣ ꯍꯦꯝꯕꯅ ꯂꯤꯛꯂꯥꯏꯒꯤ ꯈꯟꯖꯕ ꯋꯥꯖꯕ ꯂꯤꯛꯂꯥꯏꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯕ ꯃꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯕꯅꯤ ꯂꯤꯛꯂꯥꯏ ꯌꯥꯝ ꯇꯞꯅ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯊꯕꯛꯁꯤꯗ ꯌꯥꯎꯒꯦꯅ ꯍꯥꯏꯕ ꯑꯗ ꯇꯥꯃꯣꯅ ꯃꯤ ꯑꯍꯦꯟꯕ ꯂꯧꯈꯤꯗ꯭ꯔꯥꯅ ꯃꯤꯗꯤ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯗꯥꯏꯅꯦ ꯑꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯐꯅꯕꯗꯣ ꯑꯗꯨꯝ ꯁꯤꯜꯂꯨ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛꯁꯦ ꯅꯪꯅ ꯁꯤꯜꯂꯒꯗꯧꯕꯅꯤ ꯑꯩꯗꯤ ꯁꯨꯝꯅꯇꯪꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯕ ꯈꯛꯇꯅꯤ ꯑꯗꯣ ꯀꯨꯏꯗꯕꯤꯗ ꯑꯩꯈꯣꯏꯗ ꯊꯣꯏꯕꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯆꯠꯀꯗꯕ ꯊꯕꯛ ꯈꯔꯁꯨ ꯂꯩꯔꯤ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯇꯥꯃꯣ ꯆꯥꯗ ꯊꯛꯇꯕꯅ ꯑꯃꯗꯤ ꯋꯥꯈꯜꯅ ꯗꯦꯕꯤꯅꯥꯗ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯀꯨꯆꯨ ꯀꯣꯃꯦꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯅ ꯊꯦꯝꯅꯧ ꯇꯧꯗꯅ ꯄꯤꯖꯅꯕ ꯐꯅꯌꯥꯝ ꯍꯣꯠꯅꯔꯒꯁꯨ ꯗꯦꯕꯤꯅꯥ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯅꯦ ꯗꯦꯕꯤꯅꯥ ꯇꯞꯅ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯊꯛꯅꯤꯡꯕ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯅꯪꯕꯨ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤꯅꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯒꯗꯤ ꯀꯃꯥꯏ ꯐꯅꯤ ꯅꯁꯥꯗꯣ ꯁꯨꯔꯖꯤꯠꯁꯨ ꯆꯪꯂꯛꯂꯝꯃꯤ ꯆꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯒꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯆꯥꯅꯗꯨꯝꯅ ꯂꯩꯕꯗꯣ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ ꯕꯥꯕꯣ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯄꯥꯕꯨꯡꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯪꯒꯤ ꯄꯦꯟꯗꯕ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯗꯦꯕꯤꯅꯥ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯕꯥꯕꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯤ ꯑꯩꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯕꯥꯕꯣ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯇ ꯋꯥꯖꯔꯤ ꯏꯆꯦꯅ ꯍꯥꯏꯕꯗꯨ ꯍꯤꯟꯖꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯐꯪꯂꯤꯕ ꯃꯩꯁꯥꯁꯦ ꯑꯩ ꯐꯪꯉꯝꯗꯕꯁꯨ ꯌꯥꯕꯅꯤ ꯏꯆꯥꯒꯤꯗꯤ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯖꯔꯨꯅꯤ ꯍꯥꯏꯌꯨ ꯏꯆꯥꯅ ꯑꯗꯨꯝꯅ ꯁꯣꯟꯊꯗꯨꯅ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥ ꯅꯥꯕ ꯌꯥꯗꯦꯌꯦ ꯗꯦꯕꯤꯅꯥ ꯈꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯏꯃꯥ ꯕꯥꯕꯣ ꯅꯆꯥ ꯅꯥꯕ ꯐꯔꯗꯧꯕꯅꯤ ꯑꯩ ꯅꯥꯔꯔꯣꯏ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯁꯦ ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ ꯗꯦꯕꯤꯅꯥꯁꯨ ꯃꯃꯥꯅ ꯏꯜꯂꯛꯂꯤꯕ ꯁꯪꯒꯣꯝꯗꯣ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯛꯏ ꯃꯄꯥ ꯁꯨꯔꯖꯤꯠꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗꯒꯤ ꯇꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯅ ꯊꯤꯡꯗꯦ ꯃꯗꯨ ꯃꯤꯗꯨꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯇꯣꯛꯈꯤꯕꯒꯤ ꯃꯔꯝꯁꯤ ꯃꯨꯟꯅ ꯈꯪꯗꯕ ꯑꯃꯗꯤ ꯍꯪꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯍꯣꯇꯦꯜꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯤ ꯇꯣꯛꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯋꯥꯔꯛ ꯑꯃꯒꯤ ꯇꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨ ꯄ꯭ꯔꯤꯇꯤ ꯅꯪꯅ ꯍꯣꯇꯦꯜꯁꯤꯗꯒꯤ ꯇꯣꯛꯀꯦ ꯍꯥꯏꯔꯤꯕꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯔꯝ ꯆꯞ ꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯁꯔ ꯆꯦꯂꯤꯟ ꯊꯣꯏꯗ ꯍꯥꯏꯖꯈꯤꯕꯗꯨꯃꯛꯅꯤ
ꯑꯩ ꯏꯅꯦ ꯑꯃꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯕꯗꯣ꯫ ꯄ꯭ꯔꯤꯇꯤ, ꯂꯨꯍꯣꯡꯕꯕꯨ ꯊꯥ ꯑꯃ ꯆꯪꯕ꯭ꯔꯅꯦ? ꯍꯣꯏ, ꯃꯤ ꯂꯩꯇꯕꯅꯤ ꯍꯥꯏꯔꯒꯁꯨ ꯊꯥ ꯑꯃ ꯀꯩ ꯑꯃ ꯅꯪꯅ ꯁꯨꯇꯤ ꯂꯧꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯑꯗ ꯅꯪꯅ ꯇꯣꯛꯑꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝꯗꯨ ꯆꯨꯝꯅ ꯄꯤꯌꯨ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯍꯪ ꯁꯛꯇꯝꯁꯤꯗ ꯄ꯭ꯔꯤꯇꯤꯗꯨ ꯃꯀꯣꯛ ꯆꯥꯏ꯫ ꯃꯁꯥꯗꯨ ꯑꯣꯏꯗꯕ ꯉꯥꯡꯕꯅ ꯏꯊꯛ ꯊꯛꯀꯜꯂꯤ꯫ ꯀꯔꯤ ꯀꯔꯝꯕ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯀꯣꯛꯇꯨꯗ ꯃꯈꯜ ꯃꯈꯜ ꯈꯜꯂꯛꯏ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ, ꯁꯥꯔ, ꯑꯩꯒ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟꯗꯨꯒ ꯑꯥꯎꯠꯁꯥꯏꯗꯇ ꯄꯨꯟꯅ ꯂꯩꯁꯦ ꯍꯥꯏꯅꯕ꯫ ꯍꯥꯏꯔꯤꯕꯗꯨ ꯄꯨꯔꯦꯟꯗꯗꯤ ꯌꯦꯡꯗꯦ, ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯟꯗꯨ ꯃꯇꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ, ꯐꯔꯦ, ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯔꯣ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯅꯤꯡꯉꯒꯁꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯒꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ꯫ ꯍꯥꯏꯔꯒ 10,000 ꯄ꯭ꯔꯤꯇꯤꯗ ꯄꯤꯔꯛꯏ꯫ ꯄ꯭ꯔꯤꯇꯤꯗꯨ ꯉꯛꯅ ꯄꯨꯔꯦꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯀꯩꯒꯤ ꯁꯦꯜꯅꯣ? ꯅꯕꯨꯡꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯆꯝꯅ ꯄꯤꯕꯅꯤꯗ꯫ ꯑꯩꯅ ꯅꯪꯒꯤ ꯅꯒꯨꯟ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ, ꯅꯕꯨꯡꯅ ꯄꯤꯕꯅꯤ ꯈꯜꯂꯒ꯫ ꯄ꯭ꯔꯤꯇꯤꯁꯨ ꯃꯈꯥ ꯇꯥꯗꯦ, ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯆꯠꯂꯣ ꯆꯠꯂꯣ꯫ ꯄ꯭ꯔꯤꯇꯤ ꯒꯝ ꯆꯠꯈꯤ꯫ ꯄꯨꯔꯦꯟꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯕꯒ ꯑꯔꯨꯕꯤꯒꯁꯨ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯑꯔꯨꯕꯤꯗꯨ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯕ ꯃꯥꯜꯂꯤ ꯇꯥꯃꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯝ ꯁꯤꯡꯕ, ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯅꯣꯡꯃꯗꯤ ꯆꯨꯝꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯑꯗꯨꯕꯣ? ꯑꯩ ꯃꯥꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯒꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤ ꯇꯧꯔꯤꯗꯣ꯫ ꯇꯨꯡꯗꯒꯤ ꯁꯂꯥꯏꯅ, ꯇꯥꯃꯣꯆꯧ, ꯁꯂꯥꯏ, ꯀꯩ ꯂꯩꯔꯒꯦ ꯇꯥꯃꯣꯆꯧ? ꯂꯤꯛꯂꯥꯏꯗ ꯆꯪꯉꯝꯃꯤꯁꯤꯕꯣ? ꯀꯩꯝꯇ ꯂꯩꯇꯦꯗ꯫ ꯃꯥꯗꯨ ꯊꯕꯛ ꯂꯥꯛꯇ꯭ꯔꯕ, ꯑꯗꯨꯒꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯗꯣ ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯕ ꯃꯥꯜꯂꯤ꯫ ꯂꯤꯛꯂꯥꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ? ꯁꯂꯥꯏꯗꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯩ꯫ ꯑꯗꯨꯒ ꯇꯞꯂꯞꯅ, ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯦ ꯇꯥꯃꯣꯆꯧ ꯂꯤꯛꯂꯥꯏꯒꯤ ꯃꯔꯝꯁꯦ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯁꯂꯥꯏ? ꯃꯟꯗꯣꯝꯆꯥ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯗꯁꯨ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯔꯒꯦ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗꯤ ꯀꯅꯥꯝꯇ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯃꯟꯗꯣꯝꯆꯥꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ ꯁꯂꯥꯏ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯏꯝꯐꯥꯜꯗꯅꯤꯗꯤ ꯍꯥꯏꯕꯅꯤ, ꯆꯞ ꯆꯥꯕ ꯂꯩꯐꯝꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯃꯣꯆꯧ꯫ ꯅꯣꯡꯃꯗꯁꯨ ꯑꯩꯈꯣꯏꯗ ꯏꯃꯥꯒ ꯄꯨꯟꯅ ꯀꯣꯏꯊꯣꯔꯛꯎꯗꯅ ꯅꯪꯕꯣ꯫ ꯍꯣꯏ ꯇꯥꯃꯣꯆꯧ, ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯥꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣꯆꯧ꯫ ꯁꯂꯥꯏ, ꯏꯇꯩꯃꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯅꯣꯏꯗꯁꯨ ꯆꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯝ ꯁꯪꯕꯒ ꯑꯃꯨꯛ ꯄꯨꯟꯁꯤꯀꯣ ꯑꯩꯈꯣꯏ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯊꯧꯕꯒ ꯑꯔꯨꯕꯤꯒꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯌꯨꯝꯗꯨꯗ ꯁꯂꯥꯏ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯇꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯃ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯈꯨꯠꯇ ꯇꯤꯐꯤꯟ ꯑꯃ ꯄꯥꯏꯔꯒ ꯁꯂꯥꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥ ꯁꯂꯥꯏ, ꯃꯥꯕꯣꯛ, ꯃꯥꯕꯣꯛ! ꯏꯪꯈꯣꯜꯗꯒꯤ ꯁꯂꯥꯏꯅ, ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ꯫ ꯀꯩ ꯂꯩꯔꯒꯦ ꯂꯤꯛꯂꯥꯏ? ꯑꯩꯅ ꯈꯦꯔ ꯍꯧꯕꯒꯤ ꯈꯦꯔ ꯄꯨꯔꯛꯄꯅꯤ꯫ ꯅꯪꯅ ꯍꯧꯔꯤꯕ? ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯪꯒꯣꯜꯒꯤ ꯙꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯁꯂꯥꯏꯁꯨ ꯃꯃꯥꯏꯗ ꯍꯨꯃꯥꯡ ꯀꯥꯔꯤꯕꯗꯨ ꯇꯩꯊꯣꯛꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯣ ꯈꯦꯔꯕꯣ? ꯃꯁꯛꯇꯨ ꯌꯦꯡꯒꯦ, ꯍꯥꯎꯒꯗ꯭ꯔꯥꯅ꯫ ꯂꯤꯛꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ, ꯇꯨ ꯁꯤ ꯂꯩꯔꯦ꯫ ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯉꯒ ꯏꯃꯥꯒꯤ ꯈꯔ ꯊꯝꯃꯝꯃꯣ, ꯑꯗꯨꯒ ꯆꯃꯁ ꯑꯃꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ꯫ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯂꯤꯛꯂꯥꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯁꯤ ꯂꯩꯔꯦ꯫ ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯁꯤ ꯂꯥꯎꯗꯅ꯫ ꯌꯥꯔꯅꯤ, ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ꯫ ꯑꯩꯒ ꯑꯗꯨꯝ ꯆꯥꯔꯁꯤ ꯀꯩꯅꯣ? ꯌꯥꯔꯅꯤꯕ ꯗꯥ ꯁꯂꯥꯏ, ꯑꯗꯨꯝ ꯆꯥꯔꯣꯕ ꯅꯪ꯫ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯁꯂꯥꯏ ꯁ꯭ꯄꯨꯟꯗꯨꯅ ꯈꯦꯔꯗꯨ ꯈꯔ ꯂꯧꯔꯒ ꯂꯤꯛꯂꯥꯏꯗ ꯏꯜꯂꯛꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯇꯊꯛ ꯁꯂꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯁꯂꯥꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛꯇꯨ ꯅꯝꯂꯛꯏ, ꯆꯥꯔꯣ ꯍꯥꯏꯕꯒꯨꯝ꯫ ꯂꯤꯛꯂꯥꯏꯁꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯁꯂꯥꯏꯗ ꯌꯦꯡꯂꯛꯂꯒ ꯏꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯆꯥꯏ꯫
salai ma so mu khu aga si thong hawkreda angang se thong bathak pagiri yam hairi jani ne nangum masak pujabi thong bathak pai bisini mana mama wei ba mi se liklai kaina phuk hawgat laga haire ai gumbadi phangba warani adudi kamain tawba leida leitragana arhiba nang moina lawradi yarba natro liklai ngaklab salai di yenglak laga ha kaino aisa imagi mamo ai ninga moi ko ai di sungunga ma haisini ai chale dasala ai chale ko hairaga liklai do gam gam chatkre matawdura salai do ingna mino kamanoglai asumna se soli inga maujaba cham jaba nangina tawduna nangbu hena nungsi hanbani liklai aina nangbu nungsi base karam phongani kariguma phongluragana nang naibu karini haina khankiba aina nangbu nungsi base pallamana kharaga thambire adubo aina phamdu nongmudi soidana ai nangbu nungsi haibase khangangani haukraba ingau ngaujaba icham jaba punsidu ningsinglubada salai mapi ira chel nungsina amuktang yenglamlaga salai so mayumda hankre